Wangoi Assembly Constituency gi Manung Channa Leiba Paobitek ta Senglaba Islam Laining Chatpa SINGGI KUMHEI AL-FITR ga mari LEINANA Wangoi Assembly Constituency gi ex-minister OINAM LUKHOI SINGHana MEITEI PANGGAN SINGDA CHANABA POTCHEI YENTHOK Thauram aduga mari LEINANA Wangoi AC gi ex-minister OINAM LUKHOI SINGHana Phongdorakpada mamangaidagi laiminaraklaba MEITEI PANGGAN gi ichin inaw SINGGI Senglaba AL-FITR ga mari LEINANA YENTHOK liba POTCHEI SINGH asi aikhoi masen amatani amadi aikhoi hanagumna nungsi sanana laiminari utpani AL-FITR na lakpada lamdam asida tangdu laitadana leiriba phibam asi hanagumna hanjinba oirasanu haina miyamda appeal tawrakre Wangoi kendra ke manungal Leiba Paobitek polling station ahum ni polling station ahum asigi Maiben Chan SINGGI damakta amjaba isisu don khara puduna laksabani Senglaba sigungba PANGGAN tha amati AL-FITR sigi don poroina chan thangnaba cha thakara Maiben Chan SINGGI Chanabidi tumina koina koigi mapam chasabda POTCHEI kuba koigi MEITEI nuon thakawda harasu Chan SINGGI yubi la phol porkana hau tun porkana pau singa rauna samina thamina badugumna MEITEI PANGGAN sina usi dariba koi si jada ka hana lagi lebih nak buat tu muka nama tadi tu nak Chan SINGGI yang ngomong apa sing juga apa cap kita ngomong ke su ada yang apa keratam jawab ni Chan SINGGI rauna kami yang dia tidak nak pun pai dia tidak nak rauna gani haidana jari adu garoi bata PANGGAN tha amati lakoriba filter ngairaba usulgai chinau SINGGI festival it uttar hai basina manipura hana santi hanjakana si chanana amaka sinana leba ba na leba manipur hai mana sinu hai bo kunsi namda si necessary